ꯒꯣꯔꯃꯦꯟꯒꯤ ꯑꯣꯏꯔꯒ ꯇꯦꯟ ꯁꯦꯗꯨꯜꯁꯤ ꯀꯩꯅꯣꯅꯤ ꯑꯣꯇꯣꯅꯣꯃꯤ ꯀꯔꯝꯕ ꯇꯣꯉꯥꯟꯕ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯃ ꯑꯣꯏꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏꯁꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯁ꯭ꯇꯦꯠ ꯑꯃꯒꯤ ꯁ꯭ꯇꯦꯠꯇ ꯂꯩꯕꯅꯤ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯊꯥꯛꯅꯤꯁꯤꯅ ꯑꯁꯨꯃꯥꯏꯅ ꯂꯩꯕꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯇꯥꯡꯗꯝ ꯊꯣꯛꯄ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯖꯈ꯭ꯔꯕ ꯂꯝꯗꯣ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛꯇꯣ ꯍꯟꯗꯔꯛꯄ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕꯁꯤꯅꯤ ꯉꯁꯤ ꯃꯔꯨꯑꯣꯏꯅ ꯍꯥꯏꯅꯤꯡꯕ ꯑꯩ ꯏꯁꯣꯔꯅ ꯆꯍꯤ 10ꯗꯤ ꯅꯪ ꯊꯣꯛꯇꯕ ꯌꯥꯗꯦꯅ ꯊꯣꯛꯇꯨꯅ ꯑꯃꯦꯁ ꯀꯣ ꯍꯦꯔꯤ ꯀꯣ ꯑꯗꯩ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯁꯨ ꯂꯤꯡꯈꯠꯂꯝꯃꯤ DRPP ꯑꯗꯨꯗꯒꯤ ꯒꯥꯔꯗꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯗꯒꯤ ꯑꯂꯝ agriculture labor union Manipur ꯑꯩꯈꯣꯏ ꯆꯤꯡꯗ ꯀꯥꯕ ꯌꯥꯗꯕ ꯏꯗꯨꯀꯦꯁꯟꯁꯤꯅ ꯑꯩꯈꯣꯏꯕꯨ ꯌꯦꯡꯕꯤꯗꯕ ꯄꯨꯝꯅꯃꯛꯁꯤ ꯐꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯀ꯭ꯂꯥꯁ 10ꯒꯤ ꯁꯦꯟꯇꯔ ꯇꯥꯕ ꯌꯥꯕ ꯃꯐꯝ ꯑꯗꯒꯤ ꯁ꯭ꯀꯨꯜ ꯑꯞꯒ꯭ꯔꯦꯗ ꯇꯧꯕ ꯍꯥꯏ ꯁ꯭ꯀꯨꯜꯗꯒꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯐꯅ ꯌꯥꯝꯅ ꯏꯟꯈꯠꯂꯒ ꯁꯦꯝꯃꯝꯃꯦ ꯑꯗꯩ ꯏꯁꯣꯔꯅ ꯆꯍꯤ 10 ꯈꯛꯇ ꯄꯤꯕꯅꯤ 10 ꯍꯦꯛ ꯂꯣꯏꯕꯒ ꯂꯣꯏꯅ ꯔꯤꯖꯥꯏꯟ ꯇꯧꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯄꯥꯁꯇꯔꯅꯤꯅ ꯄ꯭ꯔꯣꯐꯦꯁꯔꯗ ꯍꯟꯖꯕꯅꯤ ꯑꯣꯏꯔꯕꯁꯨ ꯀꯅꯥꯒꯨꯝꯕꯅ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯑꯉꯥꯡꯁꯤ MP ꯂꯦꯞꯀꯗꯧꯔꯥ MLA ꯂꯦꯞꯀꯗꯧꯔꯥ ꯀꯟꯅ ꯄꯣꯂꯤꯇꯤꯛꯁ ꯇꯧꯔꯦꯁꯨ ꯍꯥꯏꯅꯔꯝꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯂꯣꯏꯅ ꯔꯤꯖꯥꯏꯟ ꯇꯧꯔ ꯇꯨꯃꯤꯟꯅ ꯂꯩꯕꯁꯤꯗ ꯀꯩꯁꯨ ꯍꯥꯏꯗꯕꯒꯤ ꯋꯥꯅꯤ ꯑꯗꯨꯅ ꯌꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯈ꯭ꯔꯕ ꯂꯩꯄꯥꯛ ꯑꯩꯈꯣই ꯍꯟꯖꯤꯟꯕ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕꯁꯤꯅꯤꯀꯣ ꯑꯗꯨꯅ ꯏꯊꯤꯛ ꯀꯥꯎꯟꯁꯤꯜ ꯁꯦꯝꯃꯒ ꯑꯩꯈꯣꯏ ꯏꯊꯤꯛ ꯆꯤꯡꯗ ꯇꯥꯔꯤꯕ ꯇ꯭ꯔꯥꯏꯕꯦꯂꯤꯖꯝꯒꯤ ꯑꯣꯏꯖꯕ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯄꯨꯝꯅꯃꯛ ꯑꯗꯨ ꯑꯩꯈꯣꯏ ꯑꯦꯄ꯭ꯂꯥꯏ ꯇꯧꯗꯨꯅ ꯑꯩꯈꯣꯏ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯥꯡꯗ ꯇꯥꯔꯦ ꯉꯁꯤꯗꯤ ꯃꯤꯔꯣꯜꯅ ꯑꯩꯈꯣꯏꯅ ꯇꯝꯍꯧꯔꯒ ꯑꯩꯈꯣꯏꯅ ꯈꯪꯕꯅꯤ ꯍꯥꯏꯔꯤꯕ ꯑꯆꯨꯝꯕꯅꯤ ꯍꯥꯏꯔꯤꯕꯁꯤ ꯅꯈꯣꯏꯗ ꯂꯩꯍꯧꯔꯒ ꯅꯈꯣꯏꯅ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯥꯒꯠꯍꯧꯕ ꯍꯥꯏꯁꯤ ꯅꯈꯣꯏꯒꯤ ꯊꯧꯗꯥꯡꯅꯤ ꯃꯁꯤꯃ ꯁꯦꯃꯤꯅꯥꯔ ꯑꯃ ꯁꯦꯝꯕꯤꯌꯨ interaction with study tauchi adega padana symposium moina adega hadikang chengtong nimba mana poiro websi yang banatra baso makitra pipona chini makosi ayam dana enoda aikoi tanggal lamda changbu bunto tanggal chi marang banyak na bangsin manau sini. Akhirnya masih marang kalau student impal ada sini yang marau mana itu, makoi asyik sak kuning bani. Ada yang ani sebenarnya lucu mami miaru macam pada yang harau. Lucu yang masih terakhir pernah sama ni. Ada ini misalnya makoi gundam terus kambiran bagaimana. Macam saya ini bawa pembuat, malam ni kaya no, ini mijau hanya sini, mijau rumah ni lapa, ni, macam saya indigenous nanti, yellow nanti ini, ye ni cover dah apa ini malam sini. English cover apa ni na ayam bah, kau cimi na, wahai suruh kangen, macam Bengali ni pongi bah ayam masih aku buat, aku cimi na tak ada buat, ayam mana tu dia jauh ni. Ada lagi macam dah. राते लेरंबा सिंचु याम हरावी राते अच्छे कोई डिवेलप तो होता बने माइनॉरिटी कुनिमा अच्छी कोई शंकर का बने अरे मकोई अच्छी राते ने अरे सुते है करे अरे सुते ने मकोई अनी हम से इंडिजिनस नती है ना इप्पा हाइड में कवर डा पोंगे अरे खोमनिंगी काने दा 1950 दा रिकॉग्नाइज तौना बताय अदुबो 2001 नि संसेस दा महोय फोरेनर तान बि याब्रा मखोय बिबितो तान बि याब्रा असिगुम्बा मखोय सु खंगदबा फंगाल नंगा अमा लेबने मरक मरक तसु खरखरा साइबनि मखोय सु इ पुनबा इंथबकी अदे इंथबदा कोय पुनसेन बो होय पुल्लवा अदुगुम्बा इंथबकी सरु अदुना करी तो तुकी यूनिटी कदा इन स्पेयर आई कोई थवाय
ꯄꯨꯟꯗꯨꯅ ꯃꯗꯨ ꯌꯥꯎꯅꯁꯨ ꯄꯨꯟꯗꯨꯅ ꯄꯨꯟꯕꯁꯤ ꯍꯛꯆꯥꯡ ꯈꯛꯇ ꯆꯤꯟ ꯈꯛꯇ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯎꯗꯕ ꯏꯁꯣꯔꯒꯤ ꯃꯤꯇꯝ ꯃꯥꯅ ꯁꯥꯕꯤꯔꯒ ꯑꯩꯈꯣꯏꯅ ꯊꯝꯃꯤꯕ ꯁ꯭ꯄꯤꯔꯤꯠꯇꯣ ꯃꯗꯨ ꯌꯥꯎꯅ ꯑꯩꯈꯣꯏ ꯏꯪꯊꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣই ꯃꯗꯨ ꯀꯟꯅ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯕ ꯉꯁꯤꯒꯤ ꯁ꯭ꯇꯨꯗꯦꯟꯠꯅꯤ ꯇꯨꯡꯒꯤꯅ ꯅꯈꯣꯏꯅ ꯌꯨꯝꯒꯤꯔꯦ ꯌꯧꯒꯗꯕꯅꯤꯅ ꯅꯈꯣꯏꯒꯤ ꯅꯃꯥꯡꯗ ꯃꯁꯤꯒꯤ ꯋꯥꯍꯩꯁꯤ ꯑꯩꯈꯣꯏꯅ ꯀꯥꯎꯅꯒꯗꯧꯁꯤ ꯑꯩꯈꯣই ꯏꯪꯊꯕꯒꯤ ꯑꯄꯨꯟꯕ ꯑꯗꯨꯗ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯑꯃꯠꯇ ꯑꯣꯏꯕ ꯑꯗꯨꯗ ꯑꯩꯈꯣই ꯀꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯐꯔꯦ ꯏꯁꯣꯔꯅ ꯍꯥꯏꯖꯁꯤ Praise the Lord, praise the Lord, praise the Lord. Hallelujah, I sure know we are not targeting, not a digital now, but targeting. Oh, I think what was targeting. When I'm asking you about that service, let's look at Lodana. On the Makna to the congregation, walk again, hope you have one even not directly, so we need that Nijari. Amen. Thank you, Reverend Rehan, for the meeting benediction. With that,